ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯖꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯇꯣꯝꯆꯥ ꯀꯧꯕ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯣꯝꯆꯥꯗꯨ ꯃꯃꯥꯏꯕꯦꯝꯃ ꯊꯥꯔꯤꯛꯀ ꯂꯥꯎꯅ ꯈꯣꯡꯅꯗꯨꯅ ꯂꯩꯕꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ ꯃꯃꯥꯏꯕꯦꯝꯃ ꯊꯥꯔꯤꯛꯅꯗꯤ ꯄꯥꯈꯪ ꯑꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯕꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯃꯌꯨꯝ ꯃꯩꯀꯩ ꯄꯥꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯆꯥꯗꯤ ꯁꯨꯅꯤꯡꯗꯕꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯣꯂꯩ ꯄꯥꯂꯩ ꯇꯧꯗꯨꯅ ꯄꯪꯈꯨꯝꯗ ꯈꯨꯝꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜꯂꯣꯝꯂ ꯐꯥꯎꯕ ꯇꯣꯝꯆꯥꯗꯨ ꯈ꯭ꯔꯣ ꯈ꯭ꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗ ꯃꯄꯥꯜꯗ ꯃꯃꯥꯏꯕꯦꯝꯃ ꯊꯥꯔꯤꯛꯇꯨ ꯄꯣꯊꯥ ꯄꯣꯊꯥ ꯃꯪꯒꯣꯜ ꯑꯃꯗꯨ ꯇꯩꯅ ꯇꯩꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯅꯨꯃꯤꯠꯁꯤ ꯋꯥꯇꯣꯜꯂꯣꯝꯂꯛꯂꯦ ꯁꯨꯃꯥꯡ ꯊꯦꯂꯣꯡꯒꯥꯁꯤꯌꯥ ꯑꯃꯨꯛꯇ ꯁꯤꯠꯇꯣꯛꯎ ꯂꯥꯎꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯅ ꯂꯦꯞꯇꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯤꯗꯨ ꯑꯁꯣꯝꯅ ꯇꯣꯝꯆꯥꯗꯤ ꯅꯥꯀꯣꯛꯂꯒ ꯃꯃꯪꯗ ꯅꯨꯡꯉꯥꯏꯕ ꯐꯨꯔꯥ ꯗꯂꯥꯟꯗ ꯂꯩꯗꯨꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯆꯥꯗꯅ ꯊꯛꯇꯅ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯃꯃꯥꯏꯕꯦꯝꯃꯅ ꯍꯧꯗꯣꯛꯂꯤꯕꯗꯨ ꯇꯥꯕꯤꯔꯝꯗꯦ ꯑꯁꯣꯝꯅ ꯊꯥꯔꯤꯛꯇꯤ ꯑꯗꯨ ꯀꯟꯅ ꯉꯥꯡꯂꯤꯕꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯕꯗꯨꯗ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯂꯨꯔꯥꯗꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯔꯝꯂꯒ ꯏꯃꯨꯡꯗ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯌꯥꯛꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯀꯟꯅ ꯍꯥꯏ ꯄꯥꯈꯪ ꯑꯔꯤꯕ ꯀꯇꯟ ꯅꯪꯕꯨ ꯇꯨꯝꯕꯗ ꯄꯨꯝꯕ ꯇꯥꯔꯦꯅꯦ ꯍꯧꯒꯠꯂꯣꯅꯦ ꯇꯣꯝꯆꯥ ꯃꯃꯪꯗ ꯑꯍꯥꯎꯕ ꯁꯥꯗꯨꯝ ꯑꯃ ꯃꯌꯥꯗ ꯍꯨꯛꯀꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯃꯃꯥꯅ ꯇꯥꯏꯕꯪꯗ ꯂꯥꯎꯔꯤꯕꯗꯨ ꯃꯃꯪꯗꯁꯨ ꯇꯥꯕꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯥꯅꯕꯗꯨ ꯊꯥꯗꯗꯨꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯏꯃꯥ ꯀꯔꯤ ꯈꯨꯀꯧ ꯆꯥꯀꯧꯅꯣ ꯇꯞꯅꯤꯡꯅ ꯑꯗꯨꯝ ꯍꯧꯗꯣꯔꯛꯄ ꯌꯥꯕꯁꯤꯗ ꯍꯣꯏ ꯏꯆꯥ ꯅꯨꯄꯥ ꯁꯛ ꯐꯖꯕꯗꯤ ꯇꯞꯅꯤꯡꯅ ꯀꯧꯕꯗꯤ ꯇꯥꯗꯦꯗꯣ ꯑꯗ ꯅꯃꯥꯅ ꯍꯦꯛꯇꯅꯦ ꯌꯥꯀꯥꯏꯔꯣꯟ ꯁꯛꯆꯤꯜꯂꯛꯄꯅꯤ ꯀꯝꯗꯧꯏ ꯄꯦꯜꯂꯕꯅꯤ ꯁꯣꯝꯗ ꯃꯪꯗꯗꯤ ꯀꯅꯥꯒꯤ ꯍꯥꯎ ꯍꯥꯎꯕ ꯃꯌꯥꯝꯅꯤ ꯑꯩꯅ ꯆꯥꯔꯝꯃꯤꯁꯦ ꯌꯨꯝꯒꯥꯁꯤꯅ ꯀꯅꯥꯒꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯗ꯭ꯔꯤꯕ ꯐꯨꯔꯥ ꯗꯂꯥꯟꯗꯅꯤ ꯑꯩꯅ ꯂꯩꯔꯝꯃꯤꯁꯦ ꯑꯗꯩ ꯏꯃꯥꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯑꯩꯗꯤ ꯈꯪꯗꯨꯅ ꯆꯥꯅꯕꯗꯣ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯒ ꯈꯪꯂꯒ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤꯕꯅꯤ ꯃꯆꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛꯇꯤ ꯃꯆꯥꯅꯨꯄꯥꯗ ꯄꯩꯅ ꯌꯦꯡꯂꯝꯃꯤ ꯇꯣꯝꯆꯥꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯃꯪꯗꯨ ꯇꯝꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯅꯪ ꯏꯕꯣ ꯅꯪꯅꯦ ꯅꯣꯡꯉꯥꯜꯂꯛꯄꯁꯤꯗꯅꯦ ꯌꯦꯡꯅꯤꯡꯗꯕ ꯍꯧꯔꯦ ꯆꯠꯂꯣ ꯅꯪꯒꯤ ꯑꯣꯏꯗ ꯄꯥꯗꯕꯒꯤ ꯃꯪꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯃꯨꯛꯇ ꯅꯆꯤꯟ ꯅꯌꯥꯒꯗꯣ ꯁꯦꯡꯗꯣꯛꯂꯨꯁꯨ ꯆꯠꯂꯣ ꯇꯣꯝꯆꯥ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯏꯇꯟ ꯇꯟꯊꯔꯛꯄꯗꯧꯅ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯅ ꯏꯇꯨꯛ ꯇꯨꯛꯊꯅ ꯏꯃꯥ ꯅꯪꯕꯨ ꯀꯔꯝꯕ ꯀꯥꯟꯗ ꯅꯆꯥꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯈꯣꯏꯖꯪꯅ ꯇꯥꯕꯤꯒꯅꯤ ꯍꯦ ꯅꯪꯗꯤ ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯍꯥꯏꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯐꯨꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯨꯠꯇꯨ ꯅꯨꯔꯥ ꯄꯥꯏꯔꯨꯕꯒꯤ ꯆꯥꯝꯊꯣꯛꯇꯕꯅ ꯇꯧꯁꯤꯟꯅꯔꯒ ꯇꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯆꯥꯗꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯐꯨꯗ ꯐꯨꯔꯛꯀꯗꯧꯕꯒꯤ ꯃꯥꯟꯗꯨꯅ ꯃꯈꯨꯠꯇꯨ ꯍꯥꯏꯐꯦꯠ ꯉꯥꯛꯄꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯄꯦꯜꯂꯕꯅꯤꯗꯤ ꯑꯩꯗ ꯊꯣꯛꯆꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯗꯨ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯥꯅ ꯊꯣꯛꯈꯤꯕꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯩꯕꯨ ꯑꯁꯤꯕꯨ ꯀꯔꯝ ꯂꯥꯛꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯃꯈꯣꯏ ꯃꯄꯥꯗꯨ ꯃꯇꯪꯅ ꯂꯩꯔꯝꯂꯕꯗꯤ ꯈꯔꯁꯨ ꯐꯗꯧꯕ ꯃꯥꯅ ꯃꯆꯥꯁꯦ ꯋꯥꯔꯛꯂꯕꯗꯤ ꯃꯄꯥ ꯀꯤꯗꯨꯅ ꯏꯆꯥꯁꯦ ꯈꯔꯗꯤ ꯋꯥꯈꯜ ꯇꯥꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯄꯥꯗꯨꯁꯨ ꯁꯤꯒꯟꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗꯒꯤ ꯉꯥꯡꯗꯨꯅ ꯊꯣꯔꯛꯂꯒ ꯃꯪꯒꯣꯂꯝ ꯇꯩꯔꯝꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇꯣꯝꯆꯥꯒꯤ ꯃꯇꯥꯎ ꯈꯣꯝꯕꯗꯤ ꯑꯌꯨꯛꯇ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗꯨ ꯁꯤꯠ ꯅꯥꯟꯅ ꯁꯤꯆꯤꯟ ꯁꯦꯡꯖꯤꯟ ꯇꯧꯕ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯕ ꯇꯧꯕ ꯍꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯏꯕꯦꯝꯃ ꯆꯥꯎꯕꯤꯅ ꯏꯁꯤꯡ ꯕꯨꯖꯥꯏ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯅ ꯏꯪꯈꯣꯜ ꯇꯧꯔꯤꯕꯗꯨꯒꯤ ꯅꯥꯀꯜꯗ ꯊꯝꯂꯒ ꯏꯃꯥꯒꯤ ꯑꯆꯧꯕ ꯅꯪꯕꯨ ꯈꯔꯁꯨ ꯄꯣꯊꯥꯕ ꯇꯝꯃꯨꯅꯦ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯅꯪꯕꯨ ꯁꯨꯛꯂꯦꯞ ꯂꯦꯞꯇ꯭ꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯋꯥꯕꯒ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕꯣ ꯈꯣꯝꯕꯅ ꯋꯥꯗꯨꯗ ꯏꯃꯥ ꯑꯀꯟꯕ ꯁꯨꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯑꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯦ
ꯏꯃꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯦ ꯊꯛꯆꯤꯜꯂꯨ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯁꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯉꯥꯡꯗꯅ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇꯣꯝꯆꯥꯗꯨ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕꯅꯤ ꯍꯥꯏꯗꯅ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨꯗ ꯁꯥꯔꯤꯕ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯐꯝꯂꯒ ꯑꯗꯨꯃꯛ ꯃꯪꯂꯒ ꯂꯩꯔꯝꯃꯤ ꯊꯥꯔꯤꯛꯅ ꯂꯝ ꯇꯩꯕ ꯂꯣꯏꯔꯒ ꯃꯈꯨꯠ ꯆꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯀꯨꯝꯂꯛꯄꯗ ꯃꯆꯥꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ ꯏꯕꯨꯡꯉꯣ ꯃꯆꯥ ꯅꯪꯕꯨ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯨꯝꯂꯤꯕꯗꯨ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ ꯍꯥ ꯊꯣꯡꯒ꯭ꯔꯥꯁꯤꯗ ꯑꯃꯨꯛ ꯃꯪꯗ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯂꯋꯥꯏꯗꯒꯤ ꯍꯦꯛꯇ ꯂꯥꯎꯊꯔꯛꯏ ꯑꯩꯅ ꯉꯁꯥꯏꯗꯤ ꯐꯝꯂꯤꯕꯁꯦ ꯀꯔꯤ ꯇꯧꯔꯒ ꯁꯦꯜ ꯄꯥꯏꯕ ꯌꯥꯅꯤꯅ ꯈꯜꯂꯤꯕꯅꯤ ꯏꯃꯥꯅ ꯈꯪꯅꯥꯎ ꯂꯧꯔꯛꯄꯗ ꯈꯜꯂꯝꯕ ꯋꯥꯈꯜꯒꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ ꯅꯪ ꯌꯥꯝ ꯈꯟꯅꯤꯌꯦꯕ ꯊꯕꯛꯇꯤ ꯁꯨꯡꯁꯨ ꯁꯨꯗꯅ ꯁꯦꯜ ꯌꯥꯝ ꯄꯥꯏꯅꯤꯕꯅ ꯄꯥꯏꯅꯤꯌꯦ ꯁꯦꯜꯗꯨꯗꯤꯅꯦ ꯎꯗ ꯋꯥꯗ ꯄꯪꯄꯥꯟꯗ ꯄꯥꯟꯕꯅꯤꯅ ꯄꯣꯞ ꯇꯥꯔꯛꯀꯅꯤꯕ ꯀꯣ ꯍꯩ ꯌꯦꯡꯅꯤꯡꯗꯦꯀꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯅꯆꯤꯟ ꯅꯌꯥꯗꯣ ꯁꯠ ꯁꯦꯡꯗꯣꯛꯂꯒ ꯀꯥꯔꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯨ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯏꯁꯧ ꯂꯥꯡꯂꯒ ꯀꯥꯈꯤꯔꯝꯃꯤ ꯇꯣꯝꯆꯥ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯤꯗꯕꯤ ꯀꯥꯈꯤꯕꯗꯨꯗ ꯄꯩꯔꯞꯅ ꯌꯦꯡꯗꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯪꯈꯤꯕ ꯃꯪꯗꯨ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ ꯑꯁ ꯃꯪꯗꯨ ꯎꯈꯤꯕ ꯌꯨꯝꯖꯥꯎꯗꯨꯗꯒ ꯂꯩꯕ ꯐꯪꯉꯗꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯃꯣꯃꯣꯅꯣꯛꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥꯅ ꯈꯪꯀꯧ ꯀꯧꯔꯛꯂꯝꯃꯤ ꯇꯣꯝꯆꯥ ꯃꯃꯥꯅ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕꯗꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯒ ꯃꯃꯥꯏ ꯃꯃꯤꯠꯀꯥꯗꯨ ꯇꯥꯊꯣꯛꯂꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯁꯧꯁꯤꯗꯤꯕ ꯅꯣꯡꯃꯒꯤ ꯂꯪꯍꯧꯗ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯕꯗꯧꯅ ꯇꯧꯕ꯭ꯔꯥ ꯈꯪꯗꯦꯕꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯇꯥꯍꯥ ꯊꯣꯡꯒ꯭ꯔꯥꯗꯒꯤ ꯀꯥꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯇꯣꯝꯆꯥꯗꯨ ꯍꯨꯏ ꯈꯣꯡꯗꯨꯅ ꯃꯇꯥꯎ ꯈꯣꯡꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯑꯉꯥꯡ ꯈꯔ ꯆꯦꯒꯥꯏ ꯆꯣꯡꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯉꯥꯡ ꯑꯃꯅ ꯇꯣꯝꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯈꯨꯔꯥꯝꯆꯥ ꯀꯩꯅꯣ ꯊꯣꯆꯣ ꯑꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯇꯃꯨꯕꯤꯅ ꯃꯈꯥꯔꯣꯝꯗꯅꯦ ꯀꯣꯏꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤ ꯏꯁ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯣ ꯅꯨꯄꯥ ꯐꯪꯗꯕꯅ ꯉꯥꯎꯔꯖꯥꯠꯂꯣ ꯍꯩ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯍꯥꯏꯔꯗꯤꯅꯦ ꯑꯩꯅ ꯅꯁꯛꯇꯣ ꯃꯤꯡꯁꯦꯜꯗ ꯌꯦꯡꯉꯨ ꯍꯥꯏꯔꯦꯅ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯍꯥꯏꯒꯦ ꯇꯣꯝꯆꯥ ꯑꯉꯥꯡꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯝꯕꯗꯨ ꯍꯥꯏꯅꯤꯡꯗꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯩꯁꯦ ꯋꯥꯈꯜꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯛꯆꯕꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯉꯩꯒꯤ ꯋꯥ ꯇꯥꯔꯨꯗꯅ ꯏꯁꯥꯁꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯏꯇꯟ ꯇꯟꯅ ꯂꯥꯛꯄꯗ ꯈꯣꯝꯕꯗꯤ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯕ ꯀꯟꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯈꯣꯝꯕ ꯇꯣꯝꯆꯥꯅ ꯏꯇꯟ ꯇꯟꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯩꯗꯧꯔꯦ ꯏꯇꯥꯎ ꯏꯇꯟ ꯇꯟꯅ ꯎꯔꯤꯗꯨꯕꯣ ꯏꯇꯥꯎ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯊꯣꯛꯆꯣꯅ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯇꯃꯨꯕꯤꯅ ꯃꯈꯣꯏꯔꯣꯝꯗ ꯀꯣꯏꯊꯣꯔꯣ ꯍꯥꯏꯔꯤ ꯃꯗꯨ ꯇꯥꯕꯗ ꯏꯁꯥꯁꯦ ꯏꯇꯟ ꯇꯟꯊꯈ꯭ꯔꯦ ꯏꯁ ꯃꯗꯨꯁꯨ ꯂꯤꯁꯤꯜꯂꯛꯄꯗꯨꯗ ꯅꯨꯄꯥ ꯑꯝꯇ ꯐꯪꯂꯕꯗꯤ ꯈꯟꯗꯅ ꯍꯥꯏꯖꯔꯛꯂꯤꯕ ꯑꯣꯏꯔꯤꯅꯤ ꯀꯟꯅꯗꯦ ꯅꯁꯥꯗꯣ ꯈꯔ ꯇꯦꯛꯈꯠꯅꯕ ꯏꯪꯈꯣꯜ ꯇꯧꯔꯤꯁꯦ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯨ ꯏꯁꯥꯁꯤ ꯏꯇꯟ ꯇꯟꯗꯩ ꯍꯥꯏꯔꯤꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯇꯟꯊꯗꯧꯕ ꯋꯥ ꯑꯃ ꯍꯥꯏꯖꯤꯜꯂꯛꯏ ꯅꯪ ꯑꯗꯨꯝ ꯇꯧꯔꯣ ꯑꯩ ꯑꯁꯤꯗ ꯐꯝꯂꯒ ꯑꯗꯨꯝ ꯌꯦꯡꯒꯦ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯏꯪꯈꯣꯜ ꯇꯧꯕ ꯂꯦꯞꯂꯝꯗꯦ ꯇꯣꯝꯆꯥ ꯐꯝꯂꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯇꯣꯝꯆꯥ ꯉꯥꯏꯍꯥꯛ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯂꯝꯂꯒ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯇꯣꯝꯆꯥꯗꯨ ꯑꯁꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯪ ꯑꯃ ꯀꯟꯅ ꯃꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯪ ꯑꯗꯨꯗ ꯃꯁꯥꯗꯨ ꯃꯐꯝ ꯈꯪꯗꯕ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯏꯁ ꯀꯔꯣꯝꯗꯒꯤꯅꯣ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏꯁꯤꯕꯣ ꯎꯃꯪꯁꯤꯗꯕꯨ ꯅꯨꯄꯤ ꯑꯉꯥꯡ ꯆꯪꯕ ꯉꯝꯒꯗ꯭ꯔꯅꯦ ꯅꯠꯇ꯭ꯔꯒ ꯂꯥꯏ ꯑꯣꯏꯔꯖꯥꯠꯂꯥ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯆꯥ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨ ꯑꯍꯥꯡꯕꯗ ꯈꯤꯈꯤ ꯅꯣꯛꯂꯗꯨꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯇꯝꯕ ꯑꯣꯏꯕ ꯎꯃꯪꯁꯤꯗ ꯆꯪꯂꯛꯂꯕꯅꯤꯅ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯣ ꯀꯅꯥꯅꯣ ꯃꯤꯔ ꯂꯥꯏꯔ ꯅꯇꯤꯛ ꯂꯩꯔꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯑꯣ ꯅꯁꯛ ꯂꯣꯠꯂꯒ ꯀꯔꯦꯝ ꯀꯊꯥꯏꯅꯔꯒ ꯇꯧꯔꯒ ꯂꯩꯔꯦ ꯑꯩꯒꯤ ꯏꯀꯥꯏꯐꯝꯗ ꯂꯥꯛꯂꯒ ꯇꯝꯕ ꯑꯣꯏꯕ ꯅꯪꯅ ꯍꯦꯟꯅꯕꯨ ꯉꯛꯆꯥꯎ ꯊꯦꯛꯂꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯎꯗꯕꯤ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯍꯧꯅ ꯅꯣꯛꯇꯨꯅ ꯑꯀꯣꯏꯕꯗꯨ ꯄꯨꯝꯅꯤꯜꯂꯝꯃꯤ ꯃꯇꯧꯗꯨꯗ ꯇꯣꯝꯆꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯍꯦꯃꯟꯗꯅ ꯑꯀꯣꯏꯕꯗꯨꯗ ꯉꯥꯏꯍꯥꯛ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯅꯨꯄꯤꯗꯨꯒꯤ ꯅꯣꯛꯄꯒꯤ ꯃꯅꯤꯜꯅ ꯇꯣꯝꯆꯥꯗꯨ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯔꯝꯃꯤ
ꯇꯣꯝꯆꯥꯅ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯄ ꯃꯇꯝꯗ ꯀꯗꯥꯏꯗꯅꯣ ꯃꯐꯝ ꯈꯪꯗꯕ ꯑꯃꯗ ꯍꯤꯞꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯀꯥꯏ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯥꯀꯜꯗ ꯃꯥꯕꯨ ꯁꯦꯟꯅꯔꯝꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯎꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯪꯈꯣꯟꯈ꯭ꯔꯦꯗ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯆꯥ ꯅꯨꯄꯤꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯎꯏꯕꯒꯤ ꯈꯪꯆꯤꯡ ꯆꯤꯡꯕꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯆꯥꯅ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯨꯄꯤꯗꯨꯅ ꯉꯛꯄꯣꯏ ꯍꯔꯥꯎꯕꯣꯏ, ꯏꯕꯣꯛ, ꯑꯩꯗꯤ ꯏꯕꯨꯡꯅ ꯋꯥꯈꯜ ꯇꯥꯗꯕꯗꯨꯗ ꯀꯌꯥꯗꯤ ꯄꯥꯈꯠꯂꯨꯔꯦ꯫ ꯏꯖꯟ, ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯥꯏꯗꯅꯣ? ꯂꯝꯁꯤꯕꯨ ꯀꯔꯤ ꯀꯧꯒꯦ? ꯏꯕꯣꯛ, ꯑꯩꯒꯤ ꯌꯨꯝꯗꯅꯤ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯃꯪꯂꯩꯕꯥꯛ ꯀꯧꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯪꯂꯩꯕꯥꯛ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯥꯕꯗ ꯈꯤꯇꯪ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯃꯉꯛꯇ ꯅꯣꯝꯂꯝꯃꯤ꯫ ꯇꯣꯝꯆꯥ ꯉꯛꯆꯥꯅꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯇꯞꯅ, ꯏꯆꯜ, ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯎꯗꯦ, ꯃꯈꯣꯏꯗꯤ ꯀꯥꯏꯗ ꯂꯩꯈꯤꯒꯦ? ꯏꯕꯣꯛ, ꯑꯩꯒ ꯑꯕꯣꯛ ꯑꯃꯒ ꯂꯩꯕꯅꯤ꯫ ꯑꯕꯣꯛꯇꯣ ꯃꯤ ꯐꯥꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ, ꯍꯜꯂꯛꯇ꯭ꯔꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯆꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯇꯣꯝꯆꯥꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯆꯥ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯍꯨꯃꯥꯡ ꯀꯥꯡꯂꯤꯕꯗꯨ ꯇꯞꯅ ꯇꯩꯊꯣꯛꯇꯨꯅ, ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯨ ꯀꯔꯤ ꯃꯪꯗꯥ ꯄꯨꯗꯥꯅꯣ ꯈꯪꯗꯦꯅꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯪꯗ ꯎꯈꯤꯕ ꯅꯨꯄꯤꯗꯨ ꯐꯥꯎꯕꯗꯤ ꯃꯁꯛꯇꯤ ꯐꯖꯩꯌꯦ꯫ ꯑꯁꯤ ꯈꯟꯅ ꯇꯣꯝꯆꯥ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯍꯤꯡꯗꯨ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯃꯥꯏꯕꯦꯝꯃ ꯊꯥꯔꯤꯛꯇꯨ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯅ ꯃꯪꯒꯣꯜꯒꯤ ꯂꯝ ꯇꯩꯅ ꯃꯆꯤꯟꯗꯨꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ꯫ ꯑꯩꯕꯨ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯅꯣꯡꯃꯇ ꯉꯟꯅ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡ ꯊꯤꯂꯣꯡꯒꯁꯦ ꯁꯤꯠ ꯁꯦꯡꯕꯒꯤ ꯋꯥꯁꯦ ꯂꯩꯈꯤꯗ꯭ꯔꯕꯅꯦꯕ ꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯨ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ, ꯍꯥꯏ ꯏꯕꯨꯡꯉꯣ ꯃꯆꯥ, ꯅꯪꯕꯨ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗ ꯇꯣꯝꯆꯥꯗꯤ ꯃꯃꯥꯏꯕꯦꯝꯃꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯈ꯭ꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯊꯥꯔꯤꯛꯁꯨ ꯃꯆꯥꯅꯨꯄꯥꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯂꯒ ꯂꯩꯕꯗꯨꯗ ꯂꯝ ꯇꯩꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯣꯝꯕꯗꯨ ꯉꯟꯅ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗꯨ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯂꯝꯂꯒ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯁꯥ ꯁꯦꯡꯗꯣꯛꯂꯨꯔꯒ ꯂꯐꯣꯏ ꯑꯃ ꯊꯦꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯏꯕꯦꯝꯃ ꯆꯥꯎꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ, ꯏꯕꯨꯡꯉꯣ, ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯁꯣ꯫ ꯀꯩꯒꯤꯅꯣ ꯏꯃꯥ? ꯍꯣ, ꯅꯕꯣꯛꯇꯣ ꯉꯥꯀꯨ ꯄꯥꯛꯅꯝ ꯌꯥꯝꯅ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕꯅꯤ꯫ ꯑꯗ ꯑꯩꯅ ꯑꯋꯥꯡꯒꯤ ꯅꯗꯣꯟꯗꯒꯤꯅꯦ ꯉꯥꯀꯨ ꯈꯔ ꯂꯧꯔꯨꯕꯅꯤ, ꯃꯗꯣ ꯑꯃꯨꯛ ꯊꯤꯜꯂꯨꯁꯣ꯫ ꯄꯥꯛꯅꯝꯗꯤ ꯅꯅꯦꯇꯣꯟꯗꯅꯦ ꯑꯗꯨꯝ ꯅꯝꯂꯣ ꯍꯥꯏꯔꯝꯃꯣ꯫ ꯑꯗꯨꯗꯤ ꯏꯃꯥꯅ ꯀꯣꯛ ꯅꯝꯕꯤꯔꯒꯦ ꯍꯥꯏꯗꯤ? ꯑꯩ ꯁꯣꯝꯗ ꯊꯕꯛꯁꯤ ꯌꯥꯗ꯭ꯔꯦ, ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯦ ꯉꯥꯀꯨꯞꯁꯤꯡꯗꯣ ꯊꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕꯤꯁꯨ ꯏꯃꯨꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯔꯤꯛ ꯁꯨꯃꯥꯡ ꯃꯪꯒꯣꯜ ꯇꯩꯕ ꯂꯣꯏꯔ ꯐꯥꯎꯕ ꯃꯆꯥꯅꯨꯄꯥꯗꯣ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯄꯒꯤ ꯋꯥ ꯂꯩꯇꯦꯅꯦ ꯁꯦ, ꯈꯪꯅꯤꯕ ꯉꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯁꯨꯃꯥꯡꯗ ꯄꯨꯟꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯗꯨꯗꯒꯤ ꯃꯈꯨꯠꯇ ꯈꯔ ꯌꯥꯗꯨꯅ ꯄꯨꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯏꯗ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯈ꯭ꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯝꯕ ꯇꯣꯝꯆꯥꯗꯨ ꯃꯃꯥꯏꯗ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯗꯨꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯔꯤ ꯃꯇꯧꯅꯣ? ꯏꯃꯥ, ꯃꯤ ꯍꯧꯗꯣꯛꯄꯕꯨ ꯑꯗꯨꯝꯅ ꯇꯧꯅꯕ꯭ꯔꯣ? ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯗꯤ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯇꯞꯅ ꯏꯪꯅ ꯍꯧꯗꯣꯛꯄꯗꯁꯨ ꯇꯥꯗꯦꯗꯣ, ꯑꯗꯨꯅꯗꯤ ꯏꯁꯤꯡ ꯑꯣꯏꯅ ꯆꯥꯏꯁꯤꯟꯕ ꯇꯥꯕ꯫ ꯏꯃꯥꯁꯤꯗꯤ ꯅꯆꯥꯁꯦ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯄꯗ ꯉꯥꯎꯗꯅ ꯆꯠꯈ꯭ꯔꯗꯤ ꯏꯃꯥꯗꯅꯤ ꯅꯤꯡꯉꯝꯗꯕ ꯄꯣꯛꯇꯧꯔꯤꯁꯤ꯫ ꯁꯨꯅꯤꯡꯗꯕ ꯂꯦꯝꯖꯥ ꯆꯥꯕ ꯅꯪꯕꯨ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯕꯁꯨꯅꯦ ꯑꯩ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯔꯣꯏꯀꯣ꯫ ꯍꯥꯏꯅꯨꯗ ꯏꯃꯥ, ꯑꯩꯅ ꯑꯁꯦꯡꯕꯒꯤ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯗꯤ ꯏꯃꯥ ꯅꯤꯡꯉꯝꯖꯔꯣꯏꯀꯣ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯆꯠꯂꯣ, ꯅꯆꯦ ꯅꯌꯥꯗꯣ ꯁꯦꯡꯗꯣꯛꯂꯨꯔꯣ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯄ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯥꯅ ꯊꯣꯛꯈꯤꯕꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ, ꯏꯆꯥꯅ ꯍꯥꯏꯕꯗꯨꯝ ꯆꯨꯝꯃꯤꯅꯦ, ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯗꯤ ꯃꯃꯥꯍꯩꯗꯅꯤ ꯅꯤꯡꯉꯝꯗꯕ ꯄꯣꯛꯇꯣꯏꯁꯦ꯫ ꯑꯁꯨꯝꯅ ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯃꯥꯁꯨ ꯑꯇꯩ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯈꯣꯝꯕ ꯃꯃꯥꯅ ꯉꯥꯀꯨꯞꯁꯤꯡꯗꯨ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯃꯃꯥꯒꯤ ꯃꯄꯥꯝ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯈꯥꯎ ꯑꯃ ꯆꯤꯡꯂꯒ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ, ꯏꯆꯜ,
ꯏꯆꯜꯗꯪꯒꯤꯁꯦ ꯌꯥꯝꯅ ꯂꯨꯝꯕ ꯃꯥꯜꯂꯤ ꯑꯩ ꯊꯥꯡꯕꯤꯒꯦ ꯈꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏ ꯏꯉꯛꯉꯛꯅ ꯂꯩꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯌꯥꯔꯅꯤꯗ ꯏꯕꯨꯡ ꯅꯪꯒꯤꯁꯦ ꯌꯥꯝꯅ ꯂꯨꯝꯅ ꯎꯏꯅꯤ ꯑꯩ ꯊꯥꯡꯕꯤꯒꯤꯁꯦ ꯑꯩꯒꯤꯁꯦ ꯅꯪꯅ ꯄꯥꯏꯔꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯇꯞꯅ ꯈꯣꯝꯕꯒꯤ ꯃꯈꯨꯠꯇꯒꯤ ꯈꯥꯎꯗꯨ ꯂꯧꯔꯝꯃꯤ ꯈꯣꯝꯕ ꯊꯥꯗꯣꯏꯅ ꯃꯈꯨꯠꯇꯒꯤ ꯈꯥꯎꯗꯨ ꯂꯧꯈꯤꯕꯒ ꯊꯥꯗꯣꯏꯅ ꯆꯤꯡꯂꯝꯕ ꯈꯥꯎꯗꯨ ꯂꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯂꯒ ꯌꯥꯟꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏꯅ ꯇꯍꯥ ꯇꯍꯥ 이봉 ꯇꯣꯛꯂꯦ ꯂꯦꯡꯕꯥꯟꯗ ꯌꯥꯜꯂꯕꯗꯤ 이봉ꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯟꯗꯣ ꯂꯣꯏꯅ ꯃꯣꯠꯂꯅꯤ ꯃꯅꯨꯡ ꯌꯥꯎꯔꯤꯕꯗꯣ ꯃꯩꯇꯥꯜꯅꯤ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯃꯩꯇꯥꯜ ꯌꯥꯎꯕ ꯈꯥꯎꯗꯨꯗ ꯃꯨꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯣꯏꯔꯝꯅꯤꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯣꯛꯇꯨ ꯄꯨꯔꯒ ꯂꯣꯏꯔꯦ 이봉 ꯀꯣꯛ ꯅꯥꯔꯣꯏꯗ꯭ꯔꯣ ꯀꯌꯥꯝꯕꯨ ꯅꯥꯅꯤꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯃꯩꯇꯥꯜ ꯌꯥꯎꯕ ꯈꯥꯎꯗꯨ ꯀꯣꯛꯊꯣꯡ ꯅꯥꯗꯨꯅ ꯃꯀꯣꯛꯇ ꯊꯥꯡꯒꯠꯀꯦ ꯇꯧꯔꯝꯃꯤ ꯃꯇꯧꯗꯨꯗ ꯊꯥꯗꯣꯏ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯈꯥꯎꯗꯨ ꯊꯝꯂꯒ 이봉 ꯑꯩ ꯉꯥꯡꯂꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯈꯣꯝꯕꯅ ꯈꯥꯎꯗꯨ ꯃꯀꯣꯛꯇ ꯊꯥꯡꯒꯠꯄꯗꯨ ꯉꯥꯛꯂꯝꯃꯤ ꯑꯗꯨꯒ ꯈꯣꯝꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯔꯝꯃꯤ ꯊꯥꯗꯣꯏꯁꯨ ꯈꯣꯝꯕꯒꯤ ꯅꯥꯀꯟꯗ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯝꯃꯤ ꯈꯔ ꯆꯠꯂꯒ ꯈꯣꯝꯕꯅ ꯇꯞꯅ ꯏꯆꯜ ꯅꯪꯅ ꯃꯩꯇꯥꯜ ꯍꯣꯜꯂꯤꯁꯤꯕꯨ ꯀꯔꯤ ꯇꯧꯕꯒꯤꯅꯣ 이봉 ꯑꯩꯈꯣꯏꯒꯤꯗꯤ ꯃꯩꯇꯥꯜ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯇꯧꯏ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯀꯗꯧꯔꯕꯅꯤꯅ ꯃꯩꯇꯥꯜ ꯈꯣꯝꯖꯤꯜꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯅ ꯑꯁꯨꯝ ꯆꯠꯄꯅ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯃꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯊꯥꯗꯣꯏ ꯀꯣꯟꯊꯣꯡ ꯑꯃꯗ ꯃꯈꯨꯠ ꯊꯤꯜꯂꯒ 이봉 ꯑꯁꯤꯗꯒꯤ ꯀꯣꯟꯊꯣꯡꯁꯤꯗ ꯊꯥꯗꯕꯤꯔꯝꯃꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯁꯨ ꯊꯥꯗꯣꯏꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯃꯄꯥꯗꯨꯗ ꯃꯩꯇꯥꯜ ꯌꯥꯎꯕ ꯈꯥꯎꯗꯨ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯀꯔꯥꯏ ꯑꯩꯒꯤ ꯈꯥꯎꯗꯨ ꯄꯤꯔꯣ ꯁꯤ ꯑꯗꯨꯗꯤ 이봉 ꯅꯆꯜ ꯑꯃꯨꯛ ꯂꯩꯖꯍꯧꯔꯒꯦ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯣꯝꯕ ꯃꯃꯥꯒꯤ ꯃꯄꯥꯝꯂꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯊꯥꯗꯣꯏꯁꯨ ꯈꯣꯝꯕꯅ ꯆꯠꯈꯤꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯃꯩꯇꯥꯜ ꯌꯥꯎꯕ ꯈꯥꯎꯗꯨ ꯁꯤꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇꯣꯝꯆꯥꯗꯨ ꯇꯜꯂꯤ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯕꯒ ꯈꯣꯝꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯐꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟ ꯀꯜꯂꯞꯅ ꯏꯇꯥꯎ ꯈꯣꯝꯕꯒꯤ ꯃꯃꯥꯁꯨ ꯇꯣꯝꯆꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯇꯣꯝꯆꯥꯔꯣ ꯏꯕꯨꯡꯉꯣꯗꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯈꯤꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯛꯄ ꯌꯥꯏꯅꯦ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯉꯥꯏꯔꯣ ꯌꯥꯔꯅꯤꯅꯦ ꯑꯩ ꯍꯣꯔꯦꯟ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯏꯇꯟ ꯇꯟꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯥꯔꯤꯛ ꯏꯟꯁꯥꯡ ꯃꯟꯅ ꯃꯃꯤꯠꯅ ꯍꯥꯏꯐꯦꯠ ꯄꯩꯔꯞ ꯌꯦꯡꯂꯛꯂꯝꯃꯤ ꯏꯃꯥ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ 이봉ꯉꯣ ꯃꯆꯥ ꯅꯪꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯋꯥꯕꯨ ꯋꯥꯗꯕ꯭ꯔꯣ ꯑꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣ 이마ꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯁꯨ ꯅꯣꯝꯂꯤꯕꯁꯦ ꯈꯤꯇꯗꯤ ꯈꯟꯊꯧ ꯀꯩꯗꯧꯒꯦ 이마 ꯑꯩꯁꯨ ꯋꯥꯈꯜꯁꯤ ꯌꯥꯝ ꯈꯜꯂꯤꯕꯖꯥꯠꯅꯤ ꯑꯗ ꯑꯣꯏꯕ ꯌꯥꯕ ꯑꯝꯇ ꯊꯣꯛꯇꯕꯁꯤꯗ ꯁꯨꯝ ꯈꯜꯂꯤꯕꯅꯤ ꯅꯪ ꯑꯃꯅꯦ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯣ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯃꯣꯔꯥꯗꯒꯤ ꯅꯥꯟꯊꯔꯒ ꯁꯤꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯉꯥꯡꯗꯅ ꯏꯟꯁꯥꯡ ꯃꯅꯥ ꯌꯥꯎꯕ ꯄꯣꯂꯥꯡꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯆꯥ ꯃꯃꯥꯅ ꯆꯪꯈꯤꯕꯗꯨꯗ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯊꯥꯖꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯣ ꯍꯥꯏꯗꯨꯅ ꯃꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤ ꯑꯩꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯅꯥꯛ ꯈꯨꯜꯂꯛꯈꯤꯅꯤ ꯑꯩꯁꯦ ꯑꯗꯨꯒ ꯀꯅꯥꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕꯤ ꯅꯨꯄꯤꯅꯤ ꯑꯩꯅ ꯂꯧꯗꯣꯔꯤꯕꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯣꯔꯥꯗꯨꯗ ꯐꯝꯂꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯈꯗꯥꯡ ꯃꯦꯠꯂꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯝꯕꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯕꯗꯒꯤ ꯃꯣꯔꯥꯗ ꯐꯝꯂꯤ ꯍꯥꯏꯕ ꯀꯥꯎꯗꯨꯅ ꯐꯃꯨꯡꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯐꯛꯂꯥꯡꯗ ꯉꯥꯊꯒꯦ ꯈꯟꯅ ꯑꯍꯥꯡꯕꯗ ꯉꯥꯒꯦ ꯇꯧꯕꯗ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯒ ꯇꯨꯔꯝꯃꯤ ꯏꯍꯦ ꯑꯩꯗꯤ ꯐꯃꯨꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯐꯛꯂꯥꯡꯗ ꯉꯥꯊꯒꯦ ꯇꯧꯔꯦ ꯃꯥꯅ ꯍꯥꯏꯗꯨ ꯆꯨꯝꯃꯤꯅꯦ ꯃꯣꯔꯥꯗꯒꯤ ꯑꯣꯟꯊꯔꯛꯑꯦꯅꯦ ꯑꯩꯁꯦ ꯑꯩꯕꯨ ꯐꯃꯨꯡꯗ ꯂꯩꯔꯨꯕꯅ ꯐꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯃꯣꯟꯗ꯭ꯔꯪ ꯑꯃꯨꯛ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯥꯔꯤꯛꯁꯨ ꯏꯁꯧ ꯂꯥꯡꯅ ꯆꯥꯛ ꯊꯣꯡꯕꯗꯨ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯆꯥꯛꯁꯪꯗꯒꯤ ꯃꯆꯥꯅꯨꯄꯥ ꯇꯥꯅꯕ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯣꯏ 이봉ꯉꯣ ꯃꯆꯥꯎ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏ 이봉ꯉꯣ ꯃꯆꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯈꯣꯟꯖꯦꯜ ꯌꯥꯛꯅ ꯀꯧꯔꯛꯄꯗꯨꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯝꯕ ꯇꯣꯝꯆꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯩꯈꯣꯏ ꯏꯃꯥꯒ ꯂꯩꯃꯤꯟꯅꯕꯁꯤꯗꯤꯕ ꯈꯪꯗꯨꯅ ꯃꯤꯍꯨꯟꯁꯦ ꯄꯥꯏꯊꯣꯛꯄ ꯁꯣꯏꯔꯣꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯐꯃꯨꯡꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯆꯥꯕ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯑꯃꯨꯛ ꯇꯣꯝꯆꯥꯗꯨ ꯃꯪ ꯑꯃꯃꯨꯛ ꯃꯪꯂꯛꯂꯝꯃꯤ ꯃꯃꯪꯗꯨ ꯇꯣꯝꯆꯥ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯁꯤꯡꯗ ꯃꯪꯈꯤꯕ ꯃꯃꯪꯗꯨ ꯃꯈꯥ ꯆꯠꯊꯔꯛꯂꯝꯃꯤ
ꯃꯃꯥꯡꯗꯨꯗ ꯇꯣꯝꯆꯥꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯁꯛꯍꯦꯟꯕꯤ ꯑꯗꯨꯒ ꯎꯃꯪ ꯑꯃꯗ ꯍꯩꯔꯥ ꯈꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯆꯥ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯁꯛꯍꯦꯟꯕꯤꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯛꯍꯦꯟꯕꯤ ꯑꯗꯨꯅ ꯏꯪꯉꯉꯛꯅ "ꯏꯕꯨꯡ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯛꯃꯅ ꯌꯦꯡꯂꯛꯂꯤꯕꯗꯨꯕꯣ?" "ꯀꯩꯁꯨ ꯇꯧꯗꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯏꯀꯥꯏꯕ ꯈꯥꯡꯕ ꯑꯣꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯁꯛꯍꯦꯟꯕꯤꯗꯨ ꯅꯣꯛꯐꯦ ꯇꯧꯗꯨꯅ "ꯏꯕꯨꯡ, ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯌꯥꯛꯄ ꯅꯨꯄꯤ ꯑꯃꯅ ꯈꯦꯛ ꯂꯥꯎꯅ ꯄꯥꯏꯔꯒ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯁꯛꯍꯦꯟꯕꯤ ꯏꯄꯥ ꯄꯥꯈꯠꯅ "ꯏꯕꯨꯡ, ꯃꯐꯝꯁꯤ ꯊꯥꯗꯣꯛꯅꯕ ꯇꯧꯁꯤ." "ꯏꯆꯜ, ꯀꯩꯗꯧꯔꯒꯦ?" "ꯏꯕꯨꯡ, ꯑꯩꯒꯤ ꯑꯕꯣꯛꯇ ꯂꯥꯛꯂꯦ. ꯃꯥꯅ ꯎꯈ꯭ꯔꯕꯗꯤ ꯏꯕꯨꯡꯕꯨꯁꯨ ꯁꯣꯏꯗꯅ ꯆꯥꯒꯦ ꯍꯥꯏꯔꯛꯂꯅꯤ. ꯂꯥꯛꯑꯣ, ꯑꯁꯣꯝꯗ ꯂꯣꯠꯂꯨ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯒꯤ ꯃꯈꯨꯠꯇꯨ ꯁꯛꯍꯦꯟꯕꯤꯗꯨꯅ ꯆꯤꯡꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯂꯣꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯣꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯔꯨꯝꯗ ꯇꯧꯔꯤꯕꯗꯨ ꯁꯛꯍꯦꯟꯕꯤꯗꯨꯒꯤ ꯃꯕꯣꯛ ꯍꯤꯡꯆꯥꯕꯤꯗꯨꯅ ꯁꯥꯃꯤꯟ ꯐꯪꯕꯗꯒꯤ ꯑꯀꯣꯏꯕꯗꯨꯗ ꯈꯥꯛꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯇꯣꯝꯆꯥ ꯃꯇꯥꯡꯗꯨꯗ ꯃꯃꯥꯏꯕꯤ ꯑꯃꯅ ꯍꯧꯗꯣꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 8-9ꯅꯤꯁꯤ ꯇꯣꯝꯆꯥ ꯃꯪꯂꯥꯟ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯨꯃꯛ ꯃꯪꯊꯗꯨꯅ ꯃꯁꯛ ꯐꯖꯕꯤ ꯁꯛꯍꯦꯟꯕꯤꯗꯨꯕꯨ ꯑꯗꯨꯃꯛ ꯎꯔꯝꯃꯤ꯫ ꯇꯣꯝꯆꯥ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯁꯛꯍꯦꯟꯕꯤꯗꯨ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝ ꯃꯃꯪꯗꯨꯗ ꯎꯁꯤꯜꯂꯛꯄꯗꯨꯗ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯣꯝꯕꯗꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯥꯗꯣꯏꯒ ꯇꯣꯏꯅ ꯊꯦꯡꯅꯕꯗꯒꯤ ꯀꯧꯅ ꯉꯥꯡꯅ ꯇꯧꯗꯨꯅ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯈꯣꯝꯕꯗꯨ ꯏꯊꯥ ꯊꯥꯖꯗꯅ ꯇꯣꯝꯆꯥꯗ ꯊꯥꯗꯣꯏꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯆꯥꯗꯤ ꯏꯪꯉꯉꯛꯅ "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯅꯠꯇꯦ, ꯅꯪꯅ ꯀꯔꯝꯕ ꯁꯔꯛꯇ ꯑꯩ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯅꯨꯄꯤ ꯀꯣꯏꯔꯝꯃꯤꯕ?" "ꯍꯩ, ꯀꯣꯏꯕꯗꯤ ꯀꯣꯏꯗ꯭ꯔꯤ. ꯁꯨꯝꯅ ꯄꯥꯝꯖꯩ ꯍꯥꯏꯕꯅꯤ. ꯅꯍꯥꯟ ꯅꯣꯡꯃ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄꯅꯤ." "ꯀꯥꯟꯅꯗꯦ. ꯑꯗꯨꯗꯤ ꯀꯣꯏꯁꯤꯟꯅꯕ ꯇꯧꯔꯣ. ꯅꯪꯅ ꯍꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯑꯩ ꯍꯥꯏꯕꯤꯒꯦ." "ꯌꯥꯔꯦ, ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ. ꯉꯝꯗ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯦ." "ꯅꯪꯒꯤꯁꯦ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯨꯟꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯣ? ꯏꯕꯣ, ꯇꯤꯟꯅꯔꯒ ꯑꯗꯨꯝꯕ ꯊꯕꯛ ꯇꯧꯕꯤꯒꯗꯕ ꯇꯣꯝꯆꯥ ꯅꯠꯇꯦꯀꯣ." "ꯏꯁ, ꯑꯗꯨꯒꯤ ꯅꯠꯇꯦꯕ. ꯅꯪꯒꯤ ꯈꯨꯇꯟꯗꯨꯒ ꯊꯥꯗꯣꯏ ꯍꯣꯏꯗꯤ ꯍꯦꯛ ꯎꯕꯒꯅꯦ ꯊꯕꯛ ꯍꯦꯛꯇ ꯍꯥꯏꯔꯛꯇꯣꯏꯅꯤ. ꯑꯗꯨ ꯅꯪ ꯍꯩꯅꯔꯣꯏ ꯇꯧꯕꯅꯤ." "ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯁꯨ ꯍꯩꯅꯔꯣꯏ. ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯁꯤꯁꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯈꯣꯝꯕꯒꯤ ꯃꯃꯥ ꯆꯥꯎꯕꯤꯅ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯔꯨꯞ ꯊꯣꯔꯛꯂꯒ ꯇꯣꯝꯆꯥꯗ ꯑꯣꯟꯁꯤꯜꯂꯒ "ꯍꯩ ꯇꯣꯝꯆꯥ, ꯅꯪꯁꯨ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯀꯔꯤꯅꯣꯃꯗꯤ ꯇꯧꯁꯤꯟꯅꯕ ꯍꯣꯠꯅꯧꯅꯦ. ꯅꯃꯥꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ. ꯅꯪꯕꯨ ꯍꯅꯨꯊꯪꯗ ꯅꯃꯥꯗꯨ ꯎꯀꯥꯏ ꯇꯛꯂꯒꯦ ꯈꯜꯂꯤꯕ꯭ꯔꯣ?" ꯇꯣꯝꯆꯥ ꯆꯥꯎꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯤꯇꯪ ꯏꯀꯥꯏꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯃꯛꯁꯤꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯝꯕꯁꯨ ꯃꯇꯥꯎꯗꯨ ꯏꯀꯥꯏꯔꯝꯂꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯈꯣꯝꯕꯅ "ꯏꯃꯥ, ꯌꯥꯔꯤꯕ, ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ." "ꯍꯣ, ꯑꯩꯕꯨꯗꯤ ꯆꯪꯈꯤꯒꯦ. ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯒꯤꯅꯤꯅꯦ. ꯋꯥꯈꯜ ꯇꯥꯎꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯗꯨ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯈꯣꯝꯕꯅ "ꯏꯇꯥꯎ, ꯑꯩꯈꯣꯏ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯗꯧꯅꯤ. ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯀꯣ." "ꯀꯩꯁꯨ ꯈꯟꯗꯦꯗ." ꯇꯣꯝꯆꯥ ꯃꯆꯤꯟꯗ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯄꯨꯛꯅꯤꯡꯗꯗꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯨꯏꯅꯁꯨ ꯅꯣꯝꯂꯛꯇ꯭ꯔꯕꯅꯤꯅ ꯃꯁꯥꯗꯨ ꯋꯥꯈꯜꯗꯃꯛ ꯈꯟꯖꯕꯒꯤ ꯋꯥꯅꯤ, ꯊꯕꯛ ꯑꯣꯏꯅꯗꯤ ꯁꯨꯡꯄꯥꯡ ꯄꯥꯡꯊꯣꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 8-9ꯅꯤꯒꯤ ꯇꯨꯡꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯔꯝꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯁꯛꯍꯦꯟꯕꯤꯗꯨꯁꯨ ꯑꯃꯨꯛ ꯎꯕ ꯂꯦꯞꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯣꯝꯆꯥ ꯃꯪꯒꯣꯜꯗ ꯋꯥꯔꯥ ꯑꯃꯗ ꯈꯗꯥꯡ ꯃꯦꯠꯂꯒ ꯋꯥꯈꯜ ꯇꯧꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯑꯃꯨꯛ ꯁꯛꯍꯦꯟꯕꯤꯁꯨ ꯎꯈꯤꯗ꯭ꯔꯦ. ꯁꯛꯍꯦꯟꯕꯤꯗꯨ ꯎꯔꯤꯉꯩꯗꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯃꯀꯥ ꯂꯝꯂꯝꯕꯅꯤꯅꯦ." ꯑꯁꯤ ꯈꯟꯅ ꯇꯣꯝꯆꯥ ꯑꯁꯨꯝ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥꯏꯕꯦꯝ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯥꯅ ꯃꯪꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯁꯨꯛꯂꯞꯅ "ꯃꯁꯤꯅꯕ ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠꯅ ꯇꯥꯕ ꯐꯥꯎꯕꯁꯦ ꯑꯗꯨꯝ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯕ ꯉꯝꯂꯤꯕ ꯃꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯁꯥ ꯅꯣꯝꯂꯒ ꯀꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯆꯥꯁꯨ ꯇꯞꯅ "ꯀꯩꯗꯧꯔꯒꯦ ꯏꯃꯥ?" "ꯀꯩꯗꯧꯕ ꯅꯠꯇꯦ. ꯅꯪꯕꯨ ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯌꯦꯡꯉꯣ, ꯅꯃꯥꯟꯅꯕ ꯈꯣꯝꯕ ꯍꯣꯏꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯁꯨꯔꯤ ꯅꯣꯝꯂꯤꯕꯗꯣ ꯅꯪꯕꯨ ꯎꯔꯤ ꯅꯠꯇ꯭ꯔꯣ?" ꯇꯣꯝꯆꯥ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯊꯣꯏꯅ ꯇꯥꯁꯤꯜꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯋꯥꯈꯜ ꯑꯃꯗ ꯃꯇꯥꯎ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ "ꯏꯃꯥꯅ ꯏꯇꯥꯎ ꯄꯜꯂꯛꯄ ꯌꯥꯝ ꯐꯔꯦ. ꯑꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ. ꯑꯩ ꯏꯇꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ
ꯃꯃꯥꯅ ꯋꯥ ꯍꯥꯏꯕ ꯇꯥꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯈꯣꯝꯕꯗꯤ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯇꯥꯎꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯂꯛꯄꯗꯨꯗ ꯏꯪꯉ ꯉꯛꯅ ꯃꯆꯤꯟꯗ ꯇꯞꯅ "ꯑꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯖꯥꯠꯂꯣ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯥꯛꯏꯁꯤꯕꯣ?" ꯈꯣꯝꯕ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯃꯇꯥꯎ ꯇꯥꯅꯕ "ꯏꯇꯥꯎ ꯑꯩ ꯏꯪꯈꯣꯜꯗ ꯂꯩ, ꯏꯪꯈꯣꯜꯂꯣꯝꯗ ꯑꯣꯏꯅ ꯆꯪꯉꯣ." ꯇꯣꯝꯆꯥ ꯈꯣꯝꯕꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯏꯪꯈꯣꯜꯂꯣꯝꯗ ꯑꯣꯏꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯑꯔꯨꯕ ꯋꯥꯒꯤ ꯃꯑꯣꯡꯗ "ꯏꯇꯥꯎ ꯑꯩꯁꯦ ꯏꯇꯥꯎꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯦꯅꯦ." "ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯇꯥꯎ? ꯍꯦꯛꯇ ꯇꯥꯟꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎꯒꯤꯕꯣ." ꯁꯨꯝꯗꯧꯕꯅꯤ, ꯋꯥꯁꯦ ꯀꯝꯗꯧꯅ ꯍꯧꯗꯣꯛꯁꯤꯒꯦ ꯈꯪꯗ꯭ꯔꯦꯅꯦ꯫ ꯏꯇꯥꯎ ꯅꯅꯦ ꯇꯧ ꯂꯩꯔꯅꯨ, ꯀꯣ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯔꯣ ꯀꯩꯗꯧꯒꯦ?" "ꯑꯗꯨꯗꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯈꯣꯝꯕꯗ ꯊꯥꯗꯣꯏꯗ ꯍꯥꯏꯅꯍꯟꯗꯨꯅ ꯃꯥꯒꯤꯁꯨ ꯅꯨꯄꯤ ꯑꯃꯠꯇ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯝꯕ ꯇꯣꯝꯆꯥꯗ ꯄꯩꯔꯞ ꯌꯦꯡꯂꯛꯂꯝꯃꯤ꯫ "ꯑꯩꯒꯤ ꯐꯥꯎꯕ ꯃꯦꯟ ꯇꯥꯕꯗ ꯉꯥꯏꯔꯤ, ꯅꯪꯒꯤ ꯅꯨꯄꯤ ꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯤꯟꯕꯗꯨꯕꯨ ꯊꯨꯃꯟꯗ꯭ꯔꯣ? ꯏꯁ ꯇꯧꯅꯨꯗ ꯏꯇꯥꯎ, ꯅꯕꯨ ꯐꯠꯇꯕ꯫ ꯍꯥꯏꯅ ꯅꯪꯒꯤꯗꯤ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯑꯩꯁꯨ ꯅꯪꯅ ꯂꯩꯔꯝꯗꯕꯅꯤꯅ ꯀꯩꯁꯨ ꯈꯜꯂꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯇꯣꯝꯇ ꯉꯥꯏꯔꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜꯁꯦ ꯏꯐꯛ ꯐꯛꯆꯤꯟꯕꯗꯧ ꯇꯧꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯈꯣꯝꯕꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯝꯃꯤ꯫ ꯈꯣꯝꯕꯁꯨ ꯃꯇꯥꯎꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯨꯗ ꯈꯥꯡꯕ ꯉꯝꯗꯗꯅ "ꯍꯣꯏꯁꯦ, ꯑꯩ ꯊꯥꯗꯣꯏꯗ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯂꯒ ꯌꯦꯡꯒꯦ." "ꯍꯥꯏꯐꯦꯠ ꯅꯠꯇꯦ, ꯐꯖꯅ ꯍꯥꯏꯅꯔꯣꯃꯤ." "ꯍꯣꯏꯁꯦ, ꯑꯗꯣ ꯑꯇꯩ ꯂꯥꯏꯔꯤ, ꯅꯨꯄꯤ ꯀꯣꯏꯔꯗꯤ ꯊꯕꯛ ꯁꯨꯗ ꯌꯥꯗꯕꯅꯤ. ꯅꯪꯅ ꯇꯜꯂꯤꯗꯨꯒ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯕ ꯌꯥꯗꯧ ꯃꯥꯟꯗꯦꯀꯣ." "ꯍꯤꯔꯥ, ꯑꯗꯨꯒꯤꯕꯨ ꯅꯍꯥꯟꯒꯩ ꯁꯨꯅꯤꯡꯗꯕꯒꯤ ꯁꯨꯗꯕꯒꯤ ꯋꯥꯅꯤ. ꯌꯦꯡꯉꯣ, ꯃꯁꯤꯗꯒꯤꯗꯤꯅꯦ ꯑꯩꯅ ꯁꯨꯒꯠꯂꯛꯄ ꯃꯌꯥꯝꯗꯣ ꯌꯥꯝ ꯁꯨꯅꯤꯕ ꯇꯜꯂꯤꯗꯨꯒ. ꯍꯤꯔꯥ, ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯇꯧꯒꯦꯗ ꯉꯝꯕ ꯇꯣꯝꯆꯥꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯇꯣꯝꯆꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯈꯣꯝꯕꯅ ꯇꯣꯝꯆꯥꯕꯨ ꯊꯥꯗꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯎꯅꯍꯟꯒꯦ ꯍꯥꯏꯗꯅ ꯊꯥꯗꯣꯏꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯞꯇꯛꯅ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯂꯦꯞꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯈꯣꯝꯕ ꯊꯥꯗꯣꯏ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯆꯥꯁꯨ ꯊꯥꯗꯣꯏ ꯎꯕꯗ ꯅꯣꯛꯐꯦꯠ ꯑꯗꯨꯃꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯜꯗ "ꯑꯁꯤꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯇꯣꯏꯅ ꯎꯕꯤ ꯁꯛꯍꯦꯟꯕꯤꯒ ꯆꯞ ꯃꯥꯟꯅꯩꯅꯦ." ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯆꯥ ꯆꯠꯄ ꯂꯦꯞꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯥꯗꯣꯏꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯣꯝꯕꯁꯨ ꯃꯇꯥꯎꯅ ꯆꯠꯄ ꯂꯦꯞꯂꯒ ꯌꯦꯡꯂꯤꯕꯗꯨ ꯀꯔꯥꯏꯗꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯇꯥꯎꯅ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯇꯞꯅ ꯃꯅꯥꯀꯣꯡ ꯃꯌꯥꯗ "ꯏꯇꯥꯎ, ꯅꯨꯄꯤ ꯑꯣꯟꯅꯔꯦ. ꯅꯪꯅ ꯌꯦꯡꯂꯤꯗꯨꯗꯤ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤꯅꯤ." "ꯍꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯣꯝꯕ ꯇꯞꯅ ꯃꯇꯥꯎꯒꯤ ꯃꯈꯨꯠ ꯆꯤꯡꯗꯨꯅ "ꯂꯥꯎ, ꯑꯩꯈꯣꯏ ꯉꯥꯏꯕꯗ ꯃꯣꯏꯁꯤ ꯋꯥꯔꯝꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯅ ꯇꯣꯝꯆꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯇꯣꯝꯆꯥ ꯀꯔꯤꯁꯨ ꯍꯥꯏꯗ ꯈꯣꯝꯕꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗ "ꯃꯪꯂꯥꯟꯗ ꯑꯩꯅ ꯀꯣꯏ ꯌꯥꯈꯩ ꯀꯣꯏꯔꯦ, ꯑꯗꯨꯒ ꯇꯥꯏꯕꯪꯗꯅ ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯑꯣꯏꯈꯤꯗꯧꯔꯦ. ꯑꯩꯅ ꯃꯣꯟꯇ꯭ꯔꯪꯒꯅ ꯁꯥꯟꯅꯔꯤꯉꯩꯗ ꯃꯥꯅ ꯍꯦꯛ ꯍꯥꯟꯈꯤꯗ." ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯆꯥ ꯋꯥꯂꯥꯡ ꯑꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯈꯣꯝꯕꯁꯨ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯅ "ꯀꯩꯅꯣ, ꯏꯕꯨꯡ ꯑꯃꯁꯤꯗꯤ ꯋꯥꯂꯥꯡ ꯑꯃꯇ ꯉꯥꯡꯗꯦ, ꯀꯩꯗꯧꯔꯒꯦ?" ꯈꯣꯝꯕꯅ "ꯃꯥꯗꯤ ꯈꯔ ꯏꯀꯥꯏ ꯊꯤꯒꯟꯕꯅꯤ, ꯑꯗꯨꯅ ꯋꯥꯂꯥꯡ ꯀꯌꯥ ꯉꯥꯡꯒꯟꯗꯕꯅꯤ." ꯊꯥꯗꯣꯏꯒꯤ ꯃꯇꯥꯗꯨꯅ "ꯏꯕꯣꯡ, ꯋꯥꯁꯤꯗꯤ ꯅꯨꯄꯤ ꯑꯩꯅ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯂꯒ ꯍꯦꯛꯇ ꯍꯧꯖꯤꯟꯗꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ." "ꯍꯣꯏ ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯇꯣꯝꯆꯥꯗ ꯈꯨꯅꯤꯡꯅ ꯊꯤꯜꯂꯒ ꯋꯥꯂꯥꯡ ꯈꯔ ꯉꯥꯡꯉꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯆꯥꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕꯗꯨ ꯊꯥꯗꯣꯏ ꯑꯣꯏꯔꯝꯗꯕꯒꯤ ꯏ ꯀꯥꯕꯅꯤ꯫ ꯃꯃꯥꯟꯅꯕꯤꯗꯨꯅꯒ ꯏꯀꯥꯏꯕ ꯈꯪꯗꯕꯗꯨꯒ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯃꯪꯗ ꯎꯕꯗ ꯈꯪꯗꯧꯕ ꯃꯥꯜꯂꯤꯅꯦ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤ." ꯇꯣꯝꯆꯥ ꯋꯥꯂꯥꯡ ꯉꯥꯡꯕꯗꯤ ꯂꯥꯏꯗꯅ ꯁꯨꯛꯇꯣꯛꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯈꯣꯝꯕ ꯀꯨꯏꯅ ꯂꯩꯊꯕ ꯐꯔꯣꯏ ꯈꯟꯗꯨꯅ ꯊꯥꯗꯣꯏꯍꯣꯏꯗ ꯊꯕꯛ ꯂꯩꯍꯧꯔꯤ ꯍꯥꯏꯖꯤꯜꯂꯒ ꯇꯣꯝꯆꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯇꯣꯝꯆꯥ ꯑꯁꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯪ ꯑꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯇꯣꯝꯆꯥ ꯅꯨꯄꯤꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯆꯥ ꯃꯆꯤꯟꯗ ꯁꯣꯜꯂꯤ, "ꯁꯥꯊꯤꯈ꯭ꯔꯕ ꯅꯨꯄꯤꯅꯤ, ꯃꯪ ꯐꯥꯎꯕ ꯍꯦꯛ ꯂꯥꯛꯂꯒ ꯇꯝꯅꯩꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯇꯞꯅ ꯑꯃꯨꯛ ꯇꯨꯝꯊꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯈꯣꯝꯕꯅ ꯇꯣꯝꯆꯥꯗ
नुपीदुगी वा हौदोकपा सुंगै यारमदे असोमदना ममानबीदुना थादोइदा तुमसाबु पामजै हाइदना गिरिगिरि तकलम्मी अदुना नोंगमा थादोइगा खोंबगा उनदुना वरी सानरम्मी ता खोंबा सोमदा अइगी तादुना नोइगी नमानबदो पामजै हाइना गिरिगिरि तकपदु लोइरे अइ लेफम जाफमगा अम्ता खंगद्रे अस सोमदना मसक येंगलुबु नुमितगी मंगदे तमनरकले हाइदुना वा हौदोकपा याद्रिबो कोकसे ngawbu ngawrida kari haiduna haifamga khangdreda asi haiduna khomba makok ngawduna makuna makoktu gro gro hotlammi matamdu thadoidu sauri sauri nangna kari tawbagino namanabado yan bangam loido boirabadi itado simbiyo na hairidu ba hausikti nang soisu kok sariba si pharaba natro as robot manbaduna namanabi amta haibiyo na haibidu hairubani kara bagadra khana tawrubani hausibu karino aina tawdoribisibo asi haiduna khombaga thadoigadu makok ngawduna khanbam khangda wa pangkhanda khandarami kaina thangda upai leita mataduda phajana haijara si haina hainarami asomdana tomsadu manglangi sakhenbidu matawgi oikre khanna hena wakhal nungaitaba mondrang sanaduna mayumdagi hendoktabi adumak leirami masana mayumdagi hendoktabi mangduna dumak leibudu ubada tharikti wakhal yamna warami aduna masanupagi manakta sangsilaktuna tapna imagi bungo isabu kaidawrage handak marak papalipalga thoktana yumdagi hindokta sum leiribisibo ima nacha ima naiba mondrang tawringida moradi yontharaga sini hebado chumlima kainu isana haisibo isabu kari tawragene si imada sengna hayo tomcha mamagi wadu tabada peri peri mamangda ukiba mayam amadi khombagi khangnabi thadoy adugi matangda tamlammi ima nupido aina mangda kana koiringaida asengbuda itaw khombana koibana hantre is adugi oiria isana makhal asuk nungaita lairisia isagi su apuna soidana matik sabi matam jaramganida asya haiduna tharikna masanupagi wakhal khara nungainaba themjin birammi tomsa mamana duna themjin bibiduda wakhal kharadi sauthoklammi adubu khombaga tomsa gadi thadoigi matagi haktakta khara khara khamuk khamuk loinarami asumna numi khara leiraga tomsagi manglanda lairenbi ama laktuna isu nupa apangba nangna tanduna leibana nangi tamlambi ado migi oikredo adubu na mahangba yadabana nabin aina nangisu masak matau phajabi ama tambirage adubu ngasi eba numit asidagidi tanba yadreko asi haiduna lairenbi du mangkhirami tomsa matangduda mikap khangthok thoklammi matamduda lairenbiduna hairambadu adumak taduna leirami madugi matungdagidi tomsa atanmu pumba thadoktuna kana sunom bauraklammi kana sunom lakpadagi mamaibi matharikna masanupagi mamongni haidana thangnaba khudagi nupi masa ma haina singnarami tomsa su mama na haina singna tawribaduda athingba kari su piramde asumna tomsa masak matau phajabi nupi amaga haina singna tawduna luhonglaga nungaina pankhirami